अहानबदा मरुओइबा पाउ ngasi hauraga kanamatana lona yadaba khutsu khutlai pairaga lambida chatpa yararoi kadigumba pairamba thengnarabadi legal action lokhatkani haina Chief Minister N Birena lauthokre Lakliba December kunithoida kuki MLA taragi mathakta kari thabak lokhatpa yabage haibadu official mifam amada khanaragani haina assembly gi speaker na khanghalakle haina imagi mairagi convener na phongdokre Northeast Windona Sandoktariba Nungtelgi Pau Sibo Meeting Tabiriba Pumnamapu CHAPLINA MAISNAMna Ikoknona Kramzari Hauzik Pau Sandokna Pizari Hauzik Tampaki Mafam Kayada Lona Yadaba Mongda Kutsu Kutlai Fongna Amadi Lona Pairaga Chatliba Singna Ngasidagi Hauraga Makatana Taudanaba Amadi Matung Tabada Logi Oiba Tabak Lokalagani Haina Chief Minister Nongthombam Birena Lauthokre Wafamasi ngasi Lilong SC gi manungda nauna sagadaba Lilong Usoipokpi Market Skill Development Hub amadi Rehabilitation Center yauna project ahum urep uyung tambagi thauramda Chief Minister N Birena phongdokhibani WAQF Board Manipur na sinduna House Complex Lilong Karampata pangthokhiba urep uyung tambagi thauram aduda Chief Minister N Biren Works Minister Govindas Konthozam, Public Health Engineering Minister Laisangthem, Susindro Moirang ACG MLA Thongam Santi, Lamlai ACG MLA Khongban Tabam Ibomcha, Kairao ACG MLA Laurembam Rameswar Mitei, Transport Minister Kashim Washum, Lamsang ACG MLA Sorokhaibam Rajen, Wangoi ACG MLA Kuraizam Loken, Mayang Imphal ACG MLA Khongkham Robindro, Lilong ACG MLA Abdul Nasir, Wabagai ACG MLA Usam Deben, Kakching ACG MLA Mayang Lambam Rameswar, Nungba ACG MLA Dinganglung Panmay, Amadi Social Worker Anwar Huishensu Sarugyakhi. Thauramadu gi manung channa Chief Minister Birena floor ahum subada leiba Muslim nupi singtagi oiba hostel ama floor marida leiba library hall ama guest house cum canteen ama amadi Lilong Nungaida leiba Sunrise Public School ama hangdokre. Thauramadu mari lainana Chief Minister N Birena hai ban amadi blockade na miam kham thengna wanaramba matam adudagi lakiba BJP lengakni Ching amadi tamgi marakta leiramba khenaba adu taishina ba kanna hotnakhiba lengak amani Manipur da leiriba kangluk khudingma khenaba leitana phangpham thokpa chakthung lupa amatta oirabasu yenaduna aikoi punna hingminana ba hotnaduna lakhi Churachandpur da mi yamna leiba mafam amani khanduna Manipur gi ahum suba Medical College ama mafam aduda saduna miyamda khusinna khibani Mapalamdagi changlakpa miyoi thingbada miyamna sauriba karigino Maihorolдagi leiraklaba miyoi amatada ngasi fawba lengakna chatlo haibagi wafam thamkhiba leite Chehi kuntragi mamangda leiramba lengak aduna ningthina thabak tawramdaba asina ngasi aikhoina thengnariba khudong chadaba sing asi miyamna thengnaribani Chehi ni fu leiramlaba lengakna ngasi fawbada Manipur gi karamba afaba thabak tawramlabage Border fencing ningthina thanamde Manipur da anoba khun kaya chongthorakpa asira makhoigi afaba thabak sing Manipur gi miyam amadi leibak ase kanara bahotnabada thawai thakhiba yai adubu hauzik thengnariba lan ase Manipur lengakani Sambalda famlaga wangang banadi kaidongaida mai pak pangamloi BJP lengak lakpadagi Manipur da war on drugs ki khongjang kaya changsinduna lakle Umang wamang kokthokuna mahausagi 𝐃𝐄𝐂𝐄𝐿 hotnarakliba masakhangdaba mapan lamdagi changlakpa miyoi singna anoba khun kaya chongthorakpa asi matam khudingmakta lengakna athingba thamgani hainasu CM Birena phongdokhe Manipur da ahongba change amaka poraknaba amadi maihorondagi akoi leminareba mayamsa akoi nungsi chanana leinanaba aduga ainje khuna pairaga ma tawning ba tawrkanda mihan mipun pharpa halakpa mayamsidagi Kannanaba amadi sing amadi tamani da thugairaiba maitai pangalgi marka thugairaiba se kannanaba nasire khoi political change ama darkar le kramai toksige dorkan de khoise magi pikhraba machase Govindas ki aigi akhoi isa je sumaina pamnaragane wasaknaragane Manipur kanchi ko no wasakna thibe nauni rosis ngasi haido isine
ngasi haido isne ai na sangai ba political mission yam line chang punate ai sigi be ai but ai gi jati ma dai gi leiba na khoi mayam mudi kalam bai ja koi gi thone aduna aina maidai bangal singda ai nan asi rais da haibni amana social media da appeal tawgunu ngasi tawrai sidi manipur thugai ge na mapan de lakpa influx illegal kanguga manipur gi praja khoi mayam ga thengna bani aduna maidai bangal noina yenga ga lege da mate sarkar da support tawgada bani na hai gi bani thengari ba lal se sarkar da ni maidai ga kuki ga nate kuki chilinau sigari ba aphaba mayam mama ai ga nukti gi hosi akoi loina phone phang nei chang na lei khulai mayam na namaga asing ba so achum bhai jab ngam jada ba ai gi lei ba chin nau han gi khongsa gi paite gi thadau gi mayam mama husi tawrai sidi adu ma drugs ki mafia group mapan da gi influx ora ga lei graba dumba mayam duna moi mayam su nam thai bi ra ga ne bosi thammise aduna khoi kumna gi engada bani right time ni sambandha phamba mina never ningthau oiroi sambandha phamba yade lawgadabne koi decision nupa moina jati moina koi lawgadaba decision ma lawruga koi lepkodabni leiba ki lepkera kana ki lepke ke se leiba ki lep adum lepkodabni ai koi kana da saude lairi bai koi gi chinku ki chinau kanam ta kai koi gi gang ba leite only mapandagi ain kaina changa ga thamba singba mizoram su khanto ga leiri na hoji lising ni pu yang kai gi mathak da akhoi jo adu gi poto khanto ga tonga na moi leira kan da hayen Myanmar ki rang si loir kan da tamna thado khiji hai bane ba masida kari kai ge sing da popi than oi si bo ina lan ro si bo sing da popi tha ba yaro e topi thabi ga no uwa ka that kan oi si bo ina lan bra ba si bo drug karwa taw no si lan bra ne ngasi manipur da drug ki edik kam rei khang bi bro manipur pik karba population lakh 13 muksi da lakh amaga makhai drug user lei ngasi no ya khoi gi mirol di phare hayeng tung ni mirol di kamai ta hokudage Manipur Assembly ki rule thugaiduna separate administration taliba kuki MLA tarada matik chaba cherak piu haina Manipur Legislative Assembly ki speaker da pisin khiba waka cherol gi paukhum oina irai numita official mifam ama famduna khanaragani hairakle official mifam aduda kuki MLA taragi mathakta akanba cherak pidrabadi akanba khongjang changsilakpa yai hainasu imagi mairagi convener thokchom sujatana phongdokre ngasi chingmairong da leiba Manipur Assembly da lup asigi mihut aniga Assembly ki speaker ga unaraba matungda paumi singda phongdorakhibani Sujata na hai haukiba November kundagi Assembly tamna laktuna kuki MLA tarana Assembly gi rules sing thugaiduna thabak tawraga leiriba asigi mathakta matik chaba chairak piu haina pisin khiba waka cherol adugi paukum lakpagi matam helaba fauba paukum amata laktabana maram oiraga khongjang changsinduna lakpani Madugi mahai oina speaker ga unaba aduda Privilege and Ethics Committee of the Manipur Legislative Assembly gi Mihut Singh gi aronba khara leibadagi asonba khara leibadagi mifam adu famkhidabani adubu lakliba irai numit asida mifam ama famlaga kari tawba yabage haibadu khanaragani hairaki hairi adubu isagi iramdamda iningtamna chachabadi lairadana changba fawba yadri Nation thugaina ba hotnariba chin kuki MLA taragi mathakta hauzik fauba action lodana leiriba karigino hiramasi gi matangda hauzik fauba thizindana leiriba ase kari maramdagino haiba adu ethics committee gi chairman amade members singi mafamda hangkhigani hainasu phongdokhi MLA taragi mathakta punishment PBU haidana khoina memorandum ama November 20 da pisan jabane naham dagi unabase ani rohum japase phangde adu ngasi uchina jina speaker di una phangai speaker una phang pasda manoje hare se khoi gi ethics committee na hojiki haiba Friday bokki manung sida athoba boy process hongdore phammani haire adu moigi moina khatang slow tawhibadagi habdi ethics committee je khara slow chatle maramdi moigi tasana bada khatang wat pa ma leibana maram oraga mase kano tawbona te adu moi phamdi phammani Friday bokki manung sida moina di date akhoi da hare do su adu makte happy ro nu ai te adu su khoi dum yengaraga Friday bokki manung sida soidana phammani haba potuni tawbada bu hoje akhoina slow chali sigi kari gi damangta chali no haidana ethics committee gi akhoi gi member amasung chairman mu na bom chakhini
ꯀꯨꯀꯤꯖꯣꯁꯤꯡꯅ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯆꯧꯕ ꯂꯥꯟꯁꯤꯗ ꯇꯣꯔꯕꯨꯡ ꯃꯥꯏꯀꯩꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯕꯁꯤ ꯀꯨꯀꯤꯅ ꯊꯥꯕ ꯅꯠꯇꯦ ꯃꯩꯇꯩꯅ ꯊꯥꯕ ꯍꯧꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒ ꯑꯦꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯑꯦꯁꯤ ꯑꯁꯤꯒꯤ ꯀꯩꯔꯦꯟꯐꯥꯕꯤ ꯕꯁ ꯁ꯭ꯇꯦꯟ ꯃꯌꯥꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ ꯍꯧꯒ꯭ꯔꯝꯄꯥꯠ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯇꯦꯔꯥꯃꯈꯣꯡ ꯕꯖꯥꯔ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅꯁꯨ ꯕ꯭ꯔꯤꯟꯗꯥꯅ ꯑꯔꯝꯕꯥꯏꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯌꯥꯅꯤꯡꯗꯦ ꯑꯊꯨꯕꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ ꯇꯨꯡꯗ PH ꯃꯇꯨꯝꯕꯤꯅ ꯏꯆꯦ ꯕ꯭ꯔꯤꯟꯗꯥꯅ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝ ꯑꯔꯝꯕꯥꯏꯅ ꯊꯥꯕ ꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒ ꯌꯥꯝꯅ ꯅꯛꯅ ꯂꯩꯕꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯒ ꯂꯥꯟ ꯍꯧꯕ ꯃꯇꯝꯗꯨꯗ ꯕ꯭ꯔꯤꯟꯗꯥ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯤꯇꯤꯡ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯇꯥꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯛꯄ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯀꯨꯏꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯖꯩ ꯏꯆꯦꯅ ꯅꯨꯃꯤꯠꯇꯨꯗꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯃꯄꯥꯟꯂꯣꯝꯗ ꯂꯩ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯋꯥ ꯉꯥꯡꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯇꯥꯖꯩ ꯑꯩꯈꯣꯏꯗꯤ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏ ꯊꯦꯡꯅꯍꯧꯕꯅꯤ나 ꯈꯪꯍꯧꯕꯅꯤꯅ ꯀꯨꯏꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯖꯍꯧꯏ ꯑꯗꯨꯅ ꯏꯆꯦꯅ ꯃꯇꯨꯡ ꯃꯅꯥꯎꯗ ꯃꯩꯇꯩꯅ ꯌꯨꯝ ꯊꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ Brindana Rambaida Siriba Maral. Brindana Rambaida Siriba Maral. Atuba Matanda. Atuba Matanda. Moirang ACG mafam kayadasu TH Brindagi wafambu yaningdaba utuna wakat mifam sing pangthoknakri ACSCG Kokilbon Market Set Sribon Thana Lekai College Gate Moirang Thangjing Mamang Ayang Leima Imagi Thogal Moirang Them Leshubam Lekai Yumkhaibam Lekai Firenbam Mairenbam Lekai Film Leifrakbam Lekai da Ima Singna wakat mifam famki Mifam asi Moirang Lamkhai Parking amadi Ngangkha Lekai gi bus stand dasu famki Moirang Kaitel da Kaitel Fambi Ima Singna Nongmagi Sintha Leptuna Brindagi Wafambu Yaningdaba Kholau Kaya Lauduna Kaitel gi Ima Singna Khongjang Changsinki Lanjen aduna leiriba Sugnu Relief Camp ta Iramdam E Pauga Guwahati dagi lakpa miyoi kayaga loinana ningtham thada setnaba angang singi firol mateng pangkhre Lamdam asida thokliba irang asina maram oiraga Manipur gi maming leiraba social media ge platform ama oiriba Iramdam E Pauna Lamdam asigi pukchel chauraba miyamna Panglakiba mateng singdagi ngasi faubada Manipur gi manung hanjinba mafam singi relief camp sing khun ngakpa sing amade sothana leiriba mafam singda chatuna chana thaknaba yauna blanket jacket butna chingba potlam sing mateng pangduna ngasi fauba piduna lakli Guwahati da leiba ke Amarjit Maitai El Maniton Singh amadi makhoigi team North Frontier Railway CTI Office Guwahati gi Maikai dagi Manipur gi manung hanjinba relief camp singda mateng pangbinaba haiduna ana laying gi hidak langthak sing angang singi jacket khongrau athaba furit tracksuit amadi mozana chingba tongan ba potlam sing iramdam E Pauda mateng panglakre Hairiba potlam sing ado ngasi iramdam E Pau team na hakthengna Sugnu da chatuna mafam aduda hangliba tongan ba relief camp anida leiriba angang singda mateng pangki hairi Handak Gawada pangthokiba kuntra taret suba National Games ta sokpadagi Manipur gi mahut sinduna Panchak Silat Masanada bronze medal Laurakrabi amadi ligament tatpa amadi khukang kaibadagi layengba ngamdaduna leirakhibi sanaroi samjet sabam Bijalaxmi gi makhatana layengnaba gidamak Diamond Donors US North East Team Maitai Nongsa Padmasri Namairakpam Kunjarani Diamond TV channel bu yengbiba tabiba kayagi mateng amadi Diamond Donors na layengnaba lupa listing nifu tengbang pikre
ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯣꯡꯖꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯍ ꯑꯃꯗꯤ ꯁꯍ ꯏꯕꯦꯉꯧꯕꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗ ꯇꯦꯡꯕꯥꯡ ꯄꯤꯔꯗꯨꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯈꯣꯡꯖꯣꯝꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯖꯦꯝꯁ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯈꯤꯕꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯒ꯭ꯔꯨꯞ ꯀꯌꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯇꯦꯡꯕꯥꯡꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯇꯦꯡꯕꯥꯡꯂꯛꯂꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯇꯦꯡꯕꯥꯡꯈꯤꯒꯅꯤ ꯃꯁꯤꯗ ꯑꯣꯏꯖꯕ ꯇꯣꯡꯖꯕ ꯂꯩꯇꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝꯂꯛꯄꯅꯤ ꯃꯤꯌꯥꯝꯁꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥꯗ ꯇꯦꯡꯕꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯄꯠꯃश्री नामैराकपम कुंजरानी सेकेंड कमांडेंट CRPF वांखैराकपम नंदिनीना चिंगबसु सरुक याखी टीम लोई सुरे मैतई नोंसा US के टीम अदगी खुचे पंजारानी पद्मश्री को मयाम अदे डायमंड ताबी ब मयाम सिन तौदना खै खाजनरगा पिरैबनी यामनते से इपुजु पाइबिसि मसुजु पाइसि लुपा लिसिंग निफु सानरोय खै समजे साबंगी विद्यालक्ष्मी दा खैना हाइदोक सकिबदो खै नसिंग amjaba खरा मतेंग पांगजरे लेपाक मयाम नुंसिबिबा सानरोय नुंसिबिब सिंगसु हाइबा तारे मफम से लापिदा ngam mateng खरा खरा पांगबियो अदुगा मखा ताबा हाइ तारे चथोक चसिनगी मागी हजिक फने फगले हाजरिबा अदो हानदी ऐ सानबो ngमरोय हाइदना कप्तना दुम लेरमबनी अदो ngसीदी मयाम पुनमन दुगी मंगलांदु खरा मंफाउना हनबिरे अदुना सिगुम सानरोय मन अवाना तारपु मतमदा लमदम सिगी लेंगाकना तौफम तौफुस दुम तौसनो अखोय मयाम सु दुम लेरी खजिक खजिक मतeng पांगरा का हिंगमिनबा याबा ngakतनी अदुना अवाना तारपु मतमदा अखोय ngमजब खरा हाइतारे मयाम यामदो नति रुपा यांखै यांखै चाम चाम अदुम खाइजनर कान लोइन याबा ngakतनी अदुना मसि पुनमसि थौदांसि मखा तारपु सुलोमिनसि अवाना द मतeng पांग पाउगी मरक्थना अतेंबा ब्रेक अमतंग लोमिनसे To touch the pinnacles of success for your children, get enrolled to one of the finest schools in Northeast India, 𝐂𝐤𝐸 School. Excellence in education. Diabetes ko loina na hinglibasing thamagi manungda control to bangamlay. Urea creatinine wangbasu thamagi manungda hantaba ngamlay. Khong hamba nungay tebasu numit manganigi manungda fahan bangamlay. Pile saibadi nungsan nabasu chama da chama fahan bangamlay. Cholesterol wangba numit kunida normal oy bangamlay. BP wangbasu thamagi manungda normal oy bangamlay. Fatty liver oy basu thamagi manungda fagat han bangamlay. Pumnamak natural oiba hidak makalna laying jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porampat Imphal East near Punjab National Bank. ब्रेक के मतुंगदा म्यामबो अमुकहना तारामना उचरी मखाताबा पाउसिंग पिजरी थौबाल अपुनबा लुप तालगी IT सेल अमदी सोशल डेवलपमेंट एसोसिएशन SDA थौबालगी मतेंग लोइनना मैतै सा नोंसा म्यूजिक बैंड ना पुथोकपा अमदी जोनी वाइखोम मंगांग चाना सैक्सकपा लाइनिंग थौ थौजाल हाइना मिंथोलबा लेबाक निंगबा इसै अमा ngasi हौनबी मतुंग इन्ना थौबाल अचौबगी मल्टीपर्पस कम्युनिटी हॉलदा फोंख्रे कांगलुप की इरांगना मरम ओइदुना लेखिद्रबा मैतै अथौबसिंगे मफमदा मिनिट अनि तुमिना लेप्तुना इकाई खुमनबा उतलबा मतुंग हौदोखिबा इसै फोंबगी थौरम अदुदा जोन 3 थौबालगी ZEO A अनिल कुमार ꯆꯥꯎꯌꯥꯏꯃ हायर सेकेंडरी स्कूल की प्रिंसिपल M मुहिंद्रो SKL तगदाल अमदी तालगी प्रेसिडेंट W रोमेश्वर SKL की थौमी सुरजित अंगोम सोशल वर्कर के माइकलना अथोइबा मिथुंग सिंह ओइना सरुक याखी इसै असिगी अयिबना सुरजित अंगोम मैतैनी अमदी सुबाहिनी मंगांग लैमना प्रोडक्शन पीबनी
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯀꯅꯥꯃꯇꯅ ꯂꯣꯅ ꯌꯥꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯄꯥꯏꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ amadi lakliba December 12 da kuki MLA taragi mathakta kari thabak lokhatpa yabage haibado official mifam amada khanaragani haina assembly gi speaker na khanghalakle haina imagi mairagi convener na phongdokre matang esta hojiki oinadi northeast window na sandokchariba manipuri paw loisinjare mideng tabiri bapum namakpu chaplina maisnamna amukka hanna khurumjari